mayambu thoibi kaisamna taramna okjabaga loinana khurumjari ngasi su mahausagu mayamgidamakta yamna nungairaba phunga wari ama puduna laksari hauzik mayam punna wari asi taminarasi thaina matam amagi wari ni matam asida khul amakhakta bhut khara lerami bhut sing asi nupa ngakta oirami numidang khudingda bhut sing asina thoklami nongmagi numitni laisa kaubi leisabi makhakna mahak mathanta labukta chatlami ngasi labuk asida mi kayabu leibu ude nungti khara mangbusida kanamta kumnadra male ai thanda chatlibasibu akoibudu koyeng amu yengduna wa makha tarei aibu yumdoina halobana phadoribra lawng hekta suge haiduna kumtharakpani ithanta oirabadi as ayam talida laija asum lakpaduna mahaki lawpham adu yawrare lawpham asidi yawrise lakai laklaga amung han bahaibudu nungaitre ngek suram bahaibuduni aduga karage lawpham da horiba law adu kaya thoina sawbu oichi napi piengbagi thabak kana sathari lawpham da hoba napi kharabu laijina kana malli tanja sida ikhang khangawdana mahaki matungda nupa ma sat launa leplei laijadi karisu khanglamde ha sumaina khwang non tharaga thabuk subase yamna waba zatnida ima duna naraga leibanina thabak amata susuba ngamtre imagi mohot sinduna aina thabak suba chale hoida masibu kayam wabanoda aina ngamliwa makai sukini sel tanduna imagi anabase phananaba layengani laija dunglom daibet yengthoi maduda nupa amana chap yungna leplaga lerembaduda khangpre khangi ima kanano nang kanano hey nang kanano nupa duna haifet nokladuna aina sida lepasi nang uhograbo nang bu kanano mafam sida karam kana nang lakibano nongthina ka mangle mai kai mari sisu imamami nate laisa paklaba labuk asida mi kanamta su leibudi nang nathanta labuk kumlibasibu kidro laijana phatkhumi aina hanglibase nangondani nang kanano nang nei kanano haibudo khangninglabadi hore numidang asida nang mafam silao maduda soidana ai kanano haibudo nangna khangbu ngamgani numidang da lao haiba angawbra nangbo kari tawbano nang se changai sibo chakra chalo nangga wari sanage haiduna aidi laini wari di sabau dangari chalo haina hekta na talisibu kaigino aigadi nangga kari wari sanaga doriba aidi nangga nana su khangde hey mafam swaida mi kanamta leite aibu nupini haiduna tawribro nangise adumna wakhaldo lana khanbi khigano ai adugum mina sade adu oirabadi nang kaidori chakradana ngaktang ai kho kaidorake ngaktang wari sana kisi nangna chalo hai biya chabanina ai no ya sakhi batabani ne asi haiduna laija lauri du da phatka khatli aduga mamai on thorok tu na sakri masila du soli kari nu panu haibani da masak masasu khangna manate laija hanna yenglamdana adumuk sakri nupa du na mathanta haizawi aise भूत ने भूत अदुसु भूत नुपा अदुसु भूत पाखं नंगना नहान लबुक असिदा लाखिबदुदा अइना नंगबु आहान ओइनु जखिबनी मदुगी तुंगदा नंगबु मफम असिदा लाकपा ngaइखिबनी लाइजा अइना भूत अमा ओइना भूत ओइजबा तारबसु अइगी थमोय असिना नंगबु तसेना नुसिजै अइगी थमोय येसेंगमु नुसिबसे नफमना नोंगमदि सोइदना फोंदोखिगनिको अइदि भूत ओइरुबना मी मरकता फोंद लेबसु यादे अमंबदा लेबना आइगी पुंसिनी लाइजा नंग आइगी नाक्ता सोइदा लाखोको भूत नुपादु मफम अद्वाइदगी स्वाइ मांखिरमी लाइजा mayum yore thongrada kumtuna makhong mukhut adu samthoi madu loirabatu imungda sangi mama bu mukawi ima hoima nangbu tumlibro thareima tumbadi tumde phamung adu hibli masana pina korokpadu bu taraduna ima side leye ima side lei laijana mama gi manakta sangsinduna ai hali ima onthok na ngalida nangbu chakhibu kuichibadaine ima labuk tami ka nam ta lawsu hodi nungti ga mangbasida ithanda labuk ta leibado kizaraba adugi yumda dum karaba lawpham ase ma mato maldagi kanna hainaduna
Imana ubani. Imana mo hagzangse ngamsilaktaduna phamungdagi hindokpa ngamdaduna leire. Lausu phanaba semningi mahamato malgidi haina kiba phauborado sunaba piyu hairakanido. Adugidi ma phau yamna phanise aikhogi lokphamdo ising sum yam lehawi. Khara kana semba taiko. Harisima ima adumu pothabiro aine imungi da benkhangdo khara loisilukige. Hoi loisin jaruro. Laiza haugatuna satki tharai mana masanupi bu yengtuna haiza hawi. Aigi isanupi se onthokna maraibak thikreda ko lukhrabi mama aina maning karis tongan bangamte imung asigi hotnabada kaya da wazarabano aina mukna du leibasina mangonde hen awaba haibado ohelare. Asumna numidangi matam yaroktuna chakchana khre matamda tapna sum thengjilakle kulladu leiba miyoi khudingmak loina tumna hipnakre ahingi matam haibadu oirakle. Labuk lamhangda leiba butsing adu leriba khultamna laklami makhoi maselna asumna hainai. Ngasidi nungthi sisu adu manglaga lei. Sumaina leiba sinise aikoina yamna pamjarise itausi ngasidi iningtamna khulasida law khongtuna sasi. Hoi sasi aikoi sibhutni nung phadokti harau thokpa nungai thokpa yai kaino makhoi taibang mi thengnaragana hekta phani aikoi sa thokani asi mangai. Makhoi mayamgi marakta yawba masak khara phajaba bhut nupa aduna asumna muk hairei. Taibang mi hairaga itausi aigi thamoisni yamna pamjaba yamna nusijaba taibang nupi amadi leire mahakto masigi khulasi dagini masak kaidi khufajamni. Kari taibang mi adusu nangna pamliba itaw ibungo nangi wadu oiba yareko. Kari gi yaroi doriba yingune nakhoi saksing adudi akiba bhut loi male aduga igi sak asidi aina bhut oijarabasu taibang mi manmani taibang mi dagi hena aina phajabani aduna aina taibang nupi ma koibi yai kaino. Yabudi yaini ngaikho nemta aikoi mayamgi saksing asina bhut loina malaga nangna mi malese masi karigino. Phajaba haibase si ngaktani nakhoi gaiga manaba yabrado. Hoi siarese haujik aikoi khulasi yore kamdau seba kamdau ni haibage khulgi lambi sida aikoi punna law khongtu satpa taridana madu wekte yagadrane aikoi ge khonjel adu butabada mi thoknaraklabdi kamdau ba thokbu tholaklabadi aikoi khutta mak adum siba taridana mathwaido lanbi baiduni. Hoise ahing oiring sida chalhorasi. Butsing aduna asumna wa hainaduna khulgi lambi tuda makhoi puna law khongduna chatlami. Somdana ningaidana tumlamba laiza makhol khara tarakpaduda mikap thoklei manakong anidu thangatuna haifet amuk karino haina tarui. Kari khonjel nu masiba migi makhol sumali ahingsida kana oirabazano lambi lamjaudabu asuk hauna langtun chatpa hongnabra yungawba ngaktabu oirangmani aigi tumbakase hek thugaida. Adubu khonjel adu ahing aduda yamna hauna tabugum tauri laiza phamung adu leiba yaraktre. Karino haibani da ahingsida mayu si thakchile hairabadi tumina chatpa yadabra sini mi tumna hipnarangani haibase karisu khandabraba othokpani dago khulle ka gi misingse. Yum amadagi chawba kauba sahimi yai mukchalaba nupa amasu thongalda tariba khonjel aduna maram oiraga mapalda thoglei. Kana gi masa masu singno ahinga tumba amata yadre haiwani asuk urau tharau duna lambi de chatpa ahing ni kaina haibasi amata khangraba zala khangri na khoi leiramu bongsi. Chawba maisu amata yauda thongal tamna thuna yangna thoi awang pangna yengthoklubada nupa khara chatlibadu urami. Asida laruga chatuna leireni tana duna wa ngawdaba yade. Chawbadi sauningbagi mayaina ahingi akiba amata mahagi masada phauramde thuna yangna chattuna lambida chatliba nupasing adubu kawi. Hoi ibungo khoi ongta ngaiko hei nakhoi dani aina harise ngaiko amukta ngaiko. Butsing aduna khonjel ama tarakpaduda tapna hainai ngaiko ni tawsing nupa amna aikoi bu korpu malini ngaiko makholse ongta tako. Makhol adubu taduna wa makha muktare tutu musimini magise aikoi da koroklibani. Phare don thokna kaya da pangli minu yongni mahaki mamitadi aikoi se mi oi urumgani.
ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯠꯄꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯒꯅꯤ ꯅꯨꯡꯉꯥꯏꯇꯦꯗ ꯅꯨꯄꯥꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯃꯍꯥꯛ ꯁꯤꯕ ꯇꯥꯔꯦꯗꯣ ꯍꯩ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯧꯗꯨꯅ ꯑꯩꯈꯣꯏ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯃꯍꯥꯛ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟꯖꯥꯛ ꯑꯣꯏꯔꯗꯕꯅꯤ ꯅꯨꯄꯥ ꯑꯁꯤ ꯍꯥꯠꯀꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯆꯥꯎꯕꯅꯗꯤ ꯊꯨꯅ ꯆꯠꯈꯠꯇꯨꯅ ꯅꯈꯣꯏꯗꯅꯤꯅꯦ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯃꯤꯅ ꯀꯧꯔꯦ ꯍꯥꯏꯔꯕꯗꯤ ꯆꯠꯄꯗꯣ ꯂꯦꯞꯄ ꯀꯩꯗꯧꯏ ꯍꯥ ꯅꯃꯥꯏꯁꯤꯡ ꯑꯗꯨ ꯊꯨꯅ ꯑꯣꯟꯊꯣꯔꯛꯎ ꯚꯨꯠꯁꯤꯡ ꯑꯗꯨꯗꯤ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩꯔꯤ ꯆꯥꯎꯕꯅ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯏ ꯅꯈꯣꯏꯕꯨ ꯅꯅꯥ ꯄꯪꯕ꯭ꯔꯣ ꯍꯥ ꯌꯨꯔꯦꯝ ꯈꯔ ꯊꯛꯆꯤꯜꯂꯒ ꯑꯍꯤꯡ ꯑꯁꯤꯗ ꯂꯝꯕꯤ ꯂꯝꯖꯥꯎꯁꯤꯗ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯆꯠꯄꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ ꯅꯈꯣꯏ ꯅꯃꯥꯏꯗꯣ ꯊꯨꯅ ꯑꯣꯟꯁꯤꯜꯂꯣ ꯚꯨꯠꯁꯤꯡꯗꯨ ꯃꯃꯥꯏ ꯇꯞꯅ ꯂꯩꯁꯤꯜꯂꯛꯂꯝꯃꯤ ꯆꯥꯎꯕ ꯑꯃꯝꯕ ꯑꯍꯤꯡ ꯑꯗꯨꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯁꯛꯐꯝ ꯀꯥꯏꯔꯕ ꯚꯨꯠꯁꯤꯡ ꯑꯗꯨꯅ ꯂꯩꯔꯝꯕꯗꯨꯕꯨ ꯎꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯔꯝꯃꯤ ꯅꯈꯣꯏ ꯀꯅꯥꯅꯣ ꯅꯈꯣꯏ ꯚꯨꯠꯂꯥ ꯚꯨꯠ ꯅꯨꯄꯥ ꯑꯃꯅ ꯆꯥꯎꯕꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯁꯤꯜꯂꯤ ꯆꯥꯎꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯆꯥꯎꯕꯅ ꯁꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯂꯥꯏꯖꯅ ꯑꯃꯨꯛ ꯇꯥꯔꯝꯃꯤ ꯑꯦ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕ꯭ꯔꯥ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ ꯑꯍꯤꯡ ꯑꯁꯤꯗ ꯃꯄꯥꯟ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯕ ꯌꯥꯎꯔꯦ ꯈꯨꯔꯥꯅ ꯑꯁꯨꯛ ꯀꯟꯅ ꯂꯥꯎꯈ꯭ꯔꯤꯕꯁꯦ ꯀꯔꯤꯅꯣꯃ ꯁꯣꯏꯗ ꯇꯧꯔꯝꯂꯅꯤ ꯃꯤꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯇꯥꯏ ꯑꯩꯁꯨ ꯑꯃꯨꯛꯇ ꯊꯣꯛꯂꯒ ꯌꯦꯡꯂꯨꯒꯦ ꯂꯥꯏꯖꯥ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯃꯥꯕꯨ ꯍꯧꯗꯣꯛꯏ ꯏꯃꯥ ꯏꯆꯦ ꯏꯃꯥ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯨꯁꯦ ꯍꯧꯒꯠꯂꯣ ꯊꯥꯔꯩꯃ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯍꯧꯗꯣꯔꯛꯄꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯊꯥꯔꯩꯃꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯀꯩꯗꯧꯔꯦ ꯑꯍꯤꯡ ꯑꯁꯤꯗ ꯅꯪꯅ ꯏꯃꯥꯕꯨ ꯍꯧꯗꯣꯔꯛꯂꯤꯕꯁꯤꯕꯨ ꯍꯥ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯈꯣꯡꯒ ꯍꯥꯝꯅꯤꯡꯕ꯭ꯔꯣ ꯀꯩꯅꯣ ꯏꯃꯥ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯔ ꯂꯥꯎꯅꯔꯤꯕꯁꯦ ꯅꯪ ꯀꯩꯁꯨ ꯇꯥꯗꯕ꯭ꯔꯣ ꯇꯥꯗꯦꯅ ꯏꯃꯥꯗꯤ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯃꯥꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯃꯥꯟꯕ ꯑꯃ ꯍꯧꯖꯤꯛꯇ ꯌꯥꯝ ꯀꯟꯅ ꯂꯥꯎꯈꯤꯌꯦ ꯃꯗꯨꯒꯤ ꯃꯃꯥꯡꯗꯅ ꯃꯤꯑꯣꯏ ꯈꯔꯅ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯠꯈꯤ ꯏꯃꯥ ꯅꯪꯒꯤ ꯈꯨꯇꯨꯝꯁꯤꯗꯤꯕꯀꯣ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯑꯝꯇ ꯇꯨꯝꯕ ꯌꯥꯗꯦ ꯑꯣꯏꯔꯝꯃꯣꯏꯗ ꯑꯍꯤꯡ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯂꯥꯎꯕꯅꯣ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯅꯅꯦ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯋꯥꯈꯜꯅ ꯅꯠꯇꯦꯃꯤ ꯏꯃꯥ ꯁꯦ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯊꯣꯡꯒꯥꯜ ꯊꯣꯛꯂꯒ ꯌꯦꯡꯂꯨꯁꯦꯕ ꯑꯍꯤꯡ ꯑꯁꯤꯗ ꯊꯣꯡꯒꯥꯜ ꯊꯣꯛꯂꯒ ꯌꯦꯡꯕ ꯍꯥꯏꯕ ꯏꯕꯦꯝꯃ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣꯅꯦ ꯅꯪꯕꯨ ꯀꯩꯗꯧꯅꯕ ꯌꯥꯎꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯁꯦ ꯍꯥꯏꯋꯥꯅꯤ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏ ꯍꯥꯏꯋꯥꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯡꯅꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯝꯃꯤ ꯊꯥꯔꯩꯃꯅ ꯍꯣꯏꯅꯦ ꯏꯕꯦꯝꯃ ꯃꯤ ꯂꯥꯡꯅꯕꯒꯤ ꯃꯈꯣꯜ ꯇꯥꯏꯅꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯁꯤ ꯊꯨꯅ ꯍꯧꯒꯠꯂꯣ ꯑꯝꯇ ꯌꯦꯡꯉꯨꯁꯦꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯗꯤꯕꯀꯣ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯀꯅꯥꯃꯨꯛ ꯑꯣꯏꯔꯤꯕꯖꯥꯠꯅꯣꯅꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯏ ꯌꯨꯝꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯁꯣꯔꯣꯛꯇ ꯂꯥꯎꯅꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯔꯗꯨꯅ ꯊꯣꯡꯒꯥꯜꯗ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯝꯃꯤ ꯚꯨꯠ ꯅꯨꯄꯥ ꯑꯃꯅ ꯍꯥꯏ ꯏꯇꯥꯎ ꯃꯩꯅꯝ ꯄꯥꯏꯕ ꯃꯤ ꯆꯦꯟꯊꯣꯛꯅꯔꯛꯄ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯦ ꯃꯥꯡꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯊꯨꯅ ꯆꯠꯍꯧꯔꯁꯤ ꯍꯣꯏꯅꯦ ꯃꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯂꯣꯏ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯊꯨꯅ ꯆꯠꯍꯧꯔꯁꯤ ꯚꯨꯠꯁꯤꯡꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯕꯨꯛ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯤꯑꯣꯏ ꯈꯔ ꯊꯣꯛꯅꯔꯛꯏ ꯆꯥꯎꯕꯅ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯊꯥꯔꯩꯃꯒ ꯂꯥꯏꯖꯒꯁꯨ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯥ ꯑꯃꯅ ꯄꯥꯕꯥ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯨꯄꯤ ꯑꯃꯅ ꯏꯕꯨꯡꯉꯣ ꯃꯤꯍꯨꯜ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯃꯍꯥꯛꯅ ꯃꯤꯍꯨꯜ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯂꯥꯏꯕꯛ ꯐꯔꯗꯨꯅ ꯃꯤꯍꯨꯜ ꯑꯗꯨꯃꯗꯤ ꯂꯩꯔꯝꯂꯦ ꯏꯅꯦ ꯃꯤꯍꯨꯜꯗꯤ ꯂꯩꯔꯤ ꯃꯥꯒꯤꯁꯦ ꯋꯥꯟꯊꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯁꯤꯡ ꯊꯥꯗꯨꯅ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯅꯕ ꯍꯣꯠꯅꯁꯤꯅꯦ ꯑꯍꯤꯡ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡꯗꯨ ꯀꯣꯏꯔꯥꯡ ꯂꯥꯡꯏ ꯆꯥꯎꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯏꯁꯤꯡ ꯊꯥꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯀꯅꯩ ꯆꯥꯎꯕ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯏ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯃꯣꯏꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯤꯡꯕ ꯑꯃ ꯑꯣꯏꯔꯤ ꯅꯨꯄꯤ ꯑꯃꯅ ꯍꯪꯉꯤ ꯆꯥꯎꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯔꯤ ꯃꯇꯧꯅꯣ ꯁꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯒꯦ ꯑꯩꯈꯣꯏꯗꯅꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯅꯪꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯅꯦ ꯑꯩꯈꯣꯏꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯇꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯤꯕꯅꯤ ꯏꯆꯦ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ ꯆꯥꯎꯕꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯃꯤ ꯑꯩꯁꯨ ꯐꯃꯨꯡꯗ ꯇꯨꯝꯂꯝꯃꯅꯤ
lambi lamjao asida makhoi kharagi makhol auba khara aina tarakhi makhoina koirau laudun chatpaduda yungawbo orwi ningki ahingda adumna tawganu haina haige haiduna aise thongal se thoklubani aina makhoibu tanaduna kaurui maduda makhoi singdo mamai leithuri maithong sing adu yinglu matamdadi sakphom kairaba bhut ngakta oiraga leiramki wafam asibu tabada mafam adu leiriba miyoi singdu loina ngaknarami kari bhut ngakta haiba chawbana wa makha muktari mani makhoi singdu bhut ngaktani makhoina aigi khongsida ta pairakhi maduda aina kanna laukhibani adudagi ai adu makhal takhitre nakhoi mayamna thuna tholaklamdrabadi ai punsi se soidina manglamgani da chawbagi wafam asida khullekai duda bhut lere haibasi makhoi loina khangnarami mikup amagi matungda makhoi singdu magi mayumda sangna khirami tharai mamudi laiza mama masani su mayumda changlei imungdani laizana mama da hangi ima ausi khurana bhutu ena haikribada adu asim oigadrane aidi thajaba kaya ngamde da nangi khura sawbase masil khak thidabani oidabu wa ngangba ngausinabase khak yadabani yamna sawbani asiguma misak amanabu oidabu wa ngangakadrane magi oiriba mataw adudadi thajasi kadai thajaroisi kadai ima ausipu kadai dagi bhutnoda ha khangre dai masu bhutla bhutna tabra khangzatre oining bam oijaram nasani sese tumna butawrusi hoima asumna haiduna laiza magi phamung adu changlei phamung de hipna wakhal tawi masagi makholdo yungawa singira haina khankibani madugi matung khura sawbagi makholdo tarkibani aduga khura sawbunadi bhut leire haina haiba nate tasingna bhut oiram gatrane aina takibududi migi makholnida laiza wakhal adu khanpham khangde mahak wakhal khalambadagi tumthakirami mathangi numitni khullekai aduda ngarang numidangi thodok adu wawa lawnarami ahingda bhutu e haiduna sandoknarami nupa ahum khakna asumna wa hainei amana hai khura sawbuna ahingda bhutu ina paulana sandok pasardana ahal moibagi liemna leiba hitabra haiwani amana muksat khumlei adunini aikhoi humna numidang khudingi yu khar thaklaga amamadahan butubu kinina bahaidana hajilibani magido mani madumakni sisi aikhoi khara ngawbasida watong yengsingkhraba khangidana hausipu kadai digi butno butto aidi phage haribani ne thengna dabai wani aisu phage khalibase koirabani bhut kaina nupi oiramadi hekta luhong thokene khangani horendi ahi nongyai duda lambi surok asida koichat chatlaga legi bhut phage ngasidi aikhoi ahum suridana phasi ekta bhut haido masakto kamane tawido yengsing asidi adudi matam su khara ngali khara pairu khisidana hoine khara ngauthagi ngasidi makhoi ahumdu makha lambi duda sumjing chatkirami asumna matamna asum haujing khibana numita silakle mahi thongalgi konthong chetna lonakre thareima mamangi pukri dudagi ising khara soksili yena khada puraktuna thammi laijana thongal thokluri badubu kana lakima mi lakpagi na tene konthong ase lonsilubani horen khara thengkhrabadi thongalda thokpa ngamdau mandene aikhoi ma sidiba kaisu tawrise hei chak nganta saraga ngana tumki dawribani buthu ihaibasi nangsu taraba natra ha imadine yamna kizai hoi ma imine khongna ujiba makai sum thai thajabiruno khura sawbodo asumba phana ngangba mi mo oiramba yai aduboi ma mahak na ngarang buthu ihaina haibadumadi ai sum thai thajade hei nangi wadu taba yabwa nate ko changu sakhumda thuna sak thongo laija sakhumna sangduna chak thongba hawi khullekai du isiksi kanamtagi khonjel tana khije mipum khudingmak loina tumna hepnakre adubu yungawu nupa makhoi ahum dudi mayu thakluraga halakpada ngairammi makhoi ahum lambi du chatli masa sing adu hairang tawi amana hairi matamse chap jarabani chadabrani ta chare ngasai dagi ahingi matam sibu ngaribani
ꯍꯧꯖꯤꯛꯇꯤ ꯌꯧꯔꯦꯗꯅ ꯂꯝꯕꯤꯁꯤꯗ ꯚꯨꯠ ꯆꯠꯂꯤ ꯆꯠꯇꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯎꯇꯣꯟ ꯋꯥꯇꯣꯟꯗꯒ ꯅꯞꯄ꯭ꯔ ꯌꯦꯡꯉꯣ ꯚꯨꯠ ꯊꯣꯛꯏ ꯀꯥꯏꯗꯅ ꯈꯨꯔꯥ ꯆꯥꯎꯕꯗꯣ ꯊꯤꯛ ꯇꯧꯒꯦ ꯑꯍꯜ ꯑꯗꯨ ꯑꯣꯏꯔꯒ ꯃꯆꯤꯟ ꯊꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯝꯕꯤꯗꯨꯗ ꯁꯨꯝ ꯆꯠꯂꯤ ꯁꯣꯝꯗꯅ ꯚꯨꯠꯁꯤꯡ ꯑꯗꯨꯁꯨ ꯈꯨꯜ ꯑꯗꯨ ꯇꯞꯅ ꯂꯥꯛꯂꯝꯃꯤ ꯑꯃꯅ ꯍꯥꯏ ꯉꯔꯥꯡꯁꯨ ꯃꯤ ꯑꯃ ꯍꯥꯠꯂꯝꯗꯥꯏꯗ ꯃꯩ ꯄꯥꯏꯕ ꯃꯈꯣꯏ ꯃꯌꯥꯝ ꯂꯥꯛꯁꯤꯟꯗꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯑꯣꯏꯅ ꯆꯦꯜꯂꯤ ꯉꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯝꯕꯤꯁꯤꯗ ꯆꯠꯇꯧꯔꯤꯕꯁꯤꯕꯨ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯅꯦ ꯍꯦꯔꯥꯏꯕꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯒꯟꯕꯁꯤꯅꯕꯀꯣ ꯑꯩꯗꯤꯅꯦ ꯁꯤ ꯉꯔꯥꯡꯒꯤꯗꯣ ꯌꯥꯝ ꯄꯦꯟꯗ꯭ꯔꯤꯕꯅꯤ ꯅꯨꯄꯥꯗꯣ ꯍꯥꯠꯂꯦꯅ ꯑꯩꯗꯤ ꯂꯩꯔꯨꯔꯕꯅꯤ ꯋꯥꯅꯤ ꯍꯥꯠꯄ ꯅꯪꯍꯧꯗꯕꯗꯨꯗ ꯊꯃꯣꯏꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯤꯕꯖꯥꯠꯅꯤ ꯉꯁꯤꯁꯨ ꯅꯪꯒꯤ ꯊꯃꯣꯏ ꯆꯥꯛꯄꯒ ꯂꯥꯏꯔꯤ ꯈꯨꯜ ꯑꯁꯤꯗꯤ ꯌꯧꯁꯤꯜꯂꯛꯂꯦ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯒ ꯆꯠꯁꯦꯕ꯭ꯔꯣ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯆꯠꯂꯁꯤꯗ ꯃꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯊꯦꯡꯅꯔꯒꯅ ꯍꯦꯛꯇ ꯅꯝꯗꯅ ꯍꯥꯠꯄ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯈꯨꯜꯒꯤ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯕꯗꯤ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯜꯗꯤ ꯊꯣꯛꯂꯝꯃꯤ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯅꯤꯁꯥ ꯉꯥꯎꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗꯨꯗ ꯂꯝꯕꯤꯗꯨꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯆꯠꯂꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯑꯃꯅ ꯍꯥꯏ ꯏꯇꯥꯎ ꯇꯨ ꯑꯁꯤꯗ ꯆꯠꯂꯤꯕꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯑꯝꯇ ꯌꯦꯡꯉꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯠ ꯌꯦꯡꯉꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯇ ꯃꯥꯟꯕ ꯈꯔ ꯆꯠꯂꯤꯕꯗꯨꯕꯨ ꯎꯔꯗꯨꯅ ꯃꯤꯔꯁꯤꯕꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯑꯃꯅ ꯐꯠ ꯍꯥꯏꯔꯤ ꯏꯇꯥꯎ ꯃꯈꯣꯏꯅ ꯉꯔꯥꯡ ꯚꯨꯠ ꯊꯣꯛꯏ ꯍꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯁꯤ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯚꯨꯠ ꯐꯥꯁꯤ ꯍꯥꯏꯅ ꯊꯤꯕꯗꯣ ꯑꯁꯤ ꯑꯣꯏꯒꯅꯤ ꯀꯝꯗꯧꯁꯤꯒꯦ ꯍꯦꯛꯇ ꯇꯥꯟꯅꯔ ꯐꯥꯁꯤꯔꯥ ꯚꯨꯠꯄꯨ ꯑꯣꯏꯔꯝꯂꯕꯗꯤ ꯍꯦꯛꯇ ꯐꯥꯔꯗꯧꯅꯤ ꯀꯩꯅꯣ ꯅꯥꯟꯊꯣꯛꯍꯟꯈꯤꯕꯒ ꯌꯥꯕ ꯅꯠꯇꯦ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯈꯣꯏ ꯇꯝꯅ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯁꯤ ꯃꯈꯨꯠꯇ ꯄꯥꯏꯕ꯭ꯔꯥ ꯃꯈꯣꯡꯗ ꯌꯥꯟꯕ꯭ꯔ ꯑꯃ ꯇꯧꯗꯨꯅ ꯍꯦꯛꯇ ꯐꯥꯔꯁꯤ ꯍꯣꯏ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯈꯣꯏꯅ ꯎꯔꯤꯕ ꯚꯨꯠꯁꯤꯡ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯝꯃꯤ ꯚꯨꯠꯁꯤꯡ ꯑꯗꯨꯁꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯅꯝ ꯅꯝꯂꯛꯄꯗꯨꯗ ꯃꯅꯥꯇꯣꯟ ꯑꯗꯨ ꯁꯨꯠ ꯅꯝꯗꯨꯅ ꯏꯇꯥꯎ ꯚꯨꯠꯁꯤꯡ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯅꯝ ꯅꯝꯃꯤꯅꯦ ꯇꯨ ꯃꯁꯤꯒꯤ ꯃꯅꯝ ꯑꯁꯦ ꯇꯥꯏꯕꯪ ꯃꯤꯒꯤꯅꯤ ꯃꯥꯅꯤ ꯁ꯭ꯋꯥꯏꯗ ꯃꯤ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯇꯨꯡ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯈꯔ ꯆꯪꯁꯤꯜꯂꯛꯄꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯃꯗꯨꯗ ꯍꯥꯏ ꯁꯤꯗ ꯑꯩꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯦꯅꯦ ꯃꯤ ꯉꯥꯛꯇꯅꯤꯅꯦ ꯁꯤꯗꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯁꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯏꯇꯥꯎ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯅꯨꯄꯥ ꯑꯃꯅ ꯚꯨꯠꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯂꯥꯎꯏ ꯍꯦ ꯚꯨꯠ ꯉꯥꯏꯈꯣꯕ ꯉꯁꯤꯗꯤ ꯅꯈꯣꯏ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯐꯥꯔꯗꯧꯅꯤ ꯚꯨꯠꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ ꯏꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯀꯟꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯕꯨ ꯐꯥꯒꯅꯤ ꯀꯥꯏꯅ ꯍꯥꯏꯅꯩ ꯀꯔꯤꯒꯤ ꯆꯦꯟꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯉꯝꯕ꯭ꯔꯥ ꯃꯈꯣꯏꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯏꯇꯥꯎꯈꯣꯏ ꯅꯈꯣꯏ ꯑꯝꯇ ꯆꯦꯟꯕ ꯌꯥꯔꯣꯏꯀꯣ ꯚꯨꯠꯁꯤꯡꯗꯨ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯂꯩ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯤ ꯚꯨꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯆꯞ ꯂꯦꯞꯄꯤ ꯂꯦꯞꯅ ꯃꯀ꯭ꯔꯥꯡꯁꯤꯡ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯜꯗꯨ ꯅꯤꯛꯅ ꯍꯥꯏ ꯏꯇꯥꯎ ꯁꯤꯗꯤ ꯑꯁꯦꯡꯕ ꯚꯨꯠꯅꯤ ꯃꯁꯛꯁꯤꯡꯁꯤ ꯌꯦꯡꯉꯨꯅꯦ ꯎꯕꯗ ꯌꯥꯝꯅ ꯀꯤꯔꯦ ꯑꯩꯗꯤ ꯁꯤꯕꯨ ꯀꯔꯤ ꯁꯛꯅꯤ ꯍꯥꯏꯕꯒꯦ ꯚꯨꯠ ꯍꯥꯏꯕꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯕ ꯑꯣꯏꯔꯦ ꯃꯁꯤꯗ ꯚꯨꯠ ꯑꯃꯅ ꯁꯠ ꯈꯨꯝꯂꯩ ꯀꯔꯤ ꯑꯩꯈꯣꯏꯕꯨ ꯁꯛ ꯌꯥꯝꯅ ꯊꯤ ꯀꯥꯏꯅ ꯅꯈꯣꯏꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯅꯅꯥꯇꯣꯟ ꯑꯗꯨꯁꯨ ꯏꯀꯥꯏ ꯀꯥꯏꯔꯗꯅ ꯅꯆꯤꯕꯥꯟ ꯑꯗꯨꯁꯨ ꯏꯐꯩ ꯐꯩꯔꯗꯅ ꯀꯔꯤ ꯁꯛꯅꯤꯒꯤ ꯃꯗꯨꯕꯣ ꯑꯩꯈꯣꯏꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕ ꯏꯇꯥꯎ ꯚꯨꯠꯁꯤꯡ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯑꯁꯤ ꯍꯥꯠꯇꯣꯛꯁꯤ ꯀꯔꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯄ ꯍꯥꯏꯕ ꯅꯈꯣꯏ ꯑꯣꯏꯅ ꯍꯥꯠꯄ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯚꯨꯠꯁꯤꯡ ꯑꯗꯨꯒ ꯌꯨꯉꯧꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯁꯣꯔꯣꯛ ꯂꯝꯖꯥꯎ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯎꯗꯨꯅ ꯈꯠꯅꯔꯝꯃꯤ ꯏꯇꯥꯎ ꯚꯨꯠꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠ ꯄꯥꯏꯌꯣ ꯑꯩꯅꯅꯦ ꯃꯈꯣꯡ ꯄꯥꯏꯔꯛꯀꯦ ꯑꯗꯨꯒ ꯍꯦꯛꯇ ꯀꯣꯏꯆꯤꯡꯁꯤ ꯃꯈꯣꯏꯅ ꯉꯝꯍꯟꯕ ꯌꯥꯄꯣꯟꯇꯦ ꯚꯨꯠꯁꯤꯡ ꯑꯗꯨꯅꯁꯨ ꯍꯥꯏꯅꯩ ꯃꯈꯣꯏ ꯇꯥꯏꯕꯪ ꯃꯤꯁꯦ ꯚꯨꯠ ꯑꯩꯈꯣꯏꯕꯨ ꯀꯤꯗꯕꯒ ꯁꯥꯏꯅꯦ ꯃꯈꯧꯔꯤ ꯆꯔꯝꯃꯁꯤ ꯃꯦꯠꯈꯥꯏꯁꯤ ꯃꯊ꯭ꯋꯥꯏꯁꯤ ꯂꯧꯁꯤ ꯀꯥꯟꯅꯗꯦ ꯑꯁꯨꯝꯅ ꯂꯥꯎꯈꯣꯡꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯈꯠꯅꯔꯤ ꯃꯈꯣꯏꯅ ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯌꯨꯝꯗ ꯇꯨꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯇꯥꯟꯅꯔꯝꯃꯤ ꯃꯤ ꯑꯌꯥꯝꯕꯅ ꯃꯤꯀꯞ ꯊꯣꯛꯅꯔꯛꯂꯝꯃꯤ ꯂꯥꯏꯖꯁꯨ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯃꯤꯀꯞ ꯊꯣꯛꯏ ꯃꯊꯟꯇ ꯍꯥꯏꯖꯩ ꯉꯔꯥꯡꯒꯤ ꯑꯗꯨꯒꯨꯝꯅ ꯈꯣꯟꯖꯦꯜ ꯑꯁꯦ ꯑꯃꯨꯛ ꯇꯥꯔꯤꯅꯤ ꯑꯣꯟꯊꯣꯛꯅ ꯍꯧꯅ ꯇꯥꯈ꯭ꯔꯦꯗ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝ ꯍꯧꯏ ꯇꯧꯔꯤꯁꯦ ꯌꯥꯝꯁꯨ ꯌꯥꯝꯃꯤ ꯅꯠꯇꯦ ꯃꯁꯤꯕꯨ ꯇꯁꯦꯡꯅ ꯃꯤꯕꯨ ꯑꯣꯏꯔꯤꯕ꯭ꯔꯅꯦ ꯉꯔꯥꯡꯗꯤ ꯈꯨꯔꯥ ꯆꯥꯎꯕꯅ
ꯕꯨꯠꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯕꯨꯠ ꯂꯝꯃꯤꯔ ꯍꯥꯏꯕꯗꯣ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯊꯥꯔꯩꯃꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯕꯦꯝꯃꯧ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯧꯒꯠꯂꯨꯅꯦꯍꯦ ꯏꯃꯥ ꯑꯩ ꯇꯥꯏꯌꯦ ꯇꯨ ꯈꯠꯅ ꯆꯩꯅꯕꯒꯤ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤꯁꯦ ꯅꯪꯕꯨ ꯀꯩꯁꯨ ꯇꯥꯗꯕ꯭ꯔꯣ ꯏꯃꯥ ꯑꯩꯁꯨ ꯇꯥꯏ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤꯅꯦ ꯉꯔꯥꯡ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕꯗꯣ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯏꯃꯥ ꯈꯨꯔꯥ ꯆꯥꯎꯕꯅ ꯕꯨꯠꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯕꯨ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯄꯅ ꯐꯕ ꯖꯥꯠꯅꯤ ꯑꯩꯗꯤ ꯊꯣꯡꯒꯥꯜ ꯊꯣꯛꯂꯒ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ ꯍꯩ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯃꯈꯣꯜ ꯑꯁꯦ ꯃꯨꯟꯅ ꯇꯥꯈꯤꯁꯤ ꯃꯤꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯥꯜꯂꯤ ꯕꯨꯠ ꯂꯝꯃꯤꯔ ꯍꯥꯏꯕꯗꯨ ꯌꯦꯡꯈꯤꯁꯤ ꯌꯨꯝꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯂꯝꯕꯤꯗ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯝꯃꯤ ꯃꯗꯨꯕꯨ ꯎꯕꯗ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯏꯇꯥꯎ ꯕꯨꯠꯁꯤꯡ ꯃꯩ ꯄꯥꯏꯕ ꯃꯤ ꯃꯌꯥꯝ ꯆꯦꯟꯊꯣꯔꯛꯑꯦ ꯑꯩꯈꯣꯏ ꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯍꯧꯔꯁꯤ ꯍꯣꯏ ꯆꯦꯜꯍꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯕꯨꯠꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯌꯨꯉꯥꯎꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯥꯎꯏ ꯍꯩ ꯕꯨꯠꯁꯤꯡ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ ꯅꯈꯣꯏ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ ꯊꯨꯅ ꯂꯥꯛꯑꯣ ꯆꯦꯜꯂꯤꯕꯗꯨꯕꯨ ꯀꯤꯔꯕ꯭ꯔꯣ ꯃꯤꯀꯤ ꯊꯤꯁꯥ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏ ꯎꯁꯤꯕꯨ ꯕꯨꯠꯅꯤ ꯀꯥꯏꯅ ꯀꯤꯗꯅꯒꯁꯨ ꯆꯦꯟꯈ꯭ꯔꯦꯅꯦꯁꯦ ꯇꯥꯟꯅꯔꯒꯅꯦ ꯅꯞꯇꯅꯕꯀꯣ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯈꯨꯟꯖꯥ ꯃꯤꯑꯣꯏ ꯈꯔ ꯃꯐꯝꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯊꯥꯔꯩꯃ ꯃꯃꯥ ꯃꯆꯥꯁꯨ ꯌꯥꯎꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ ꯍꯩ ꯅꯨꯃꯤꯗꯥꯡꯗ ꯕꯨꯠ ꯁꯥꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯠꯂꯤꯕꯁꯤꯗꯤ ꯅꯈꯣꯏ ꯑꯣꯏꯔꯦ ꯀꯌꯥꯗ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨ ꯌꯦꯡꯉꯨꯅꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯊꯤꯕꯣꯡ ꯃꯌꯨ ꯑꯁꯤ ꯊꯛꯆꯤꯜꯂꯒ ꯑꯍꯤꯡꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄ ꯑꯍꯤꯡꯗ ꯕꯨꯠ ꯁꯥꯕ ꯑꯩꯈꯣꯏ ꯀꯤꯍꯟꯕ ꯑꯩꯈꯣꯏꯕꯨ ꯑꯍꯤꯡ ꯑꯃꯠꯇ ꯇꯨꯝꯍꯟꯗꯕ ꯍꯥꯏꯌꯣ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣ ꯍꯥꯏꯌꯨꯅꯦꯍꯦ ꯅꯨꯄꯥ ꯑꯃꯅ ꯏꯅꯦꯈꯣꯏꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯕꯨꯠ ꯁꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯕꯨꯠ ꯐꯥꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯀꯔꯤ ꯕꯨꯠ ꯐꯥꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯀꯀꯥꯏꯗꯅ ꯕꯨꯠꯅ ꯅꯈꯣꯏꯅ ꯁꯥꯔꯒ ꯈꯨꯟꯖꯥ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗꯗꯤ ꯌꯨꯉꯥꯎꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯕꯨꯠ ꯁꯥꯕꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯇꯨꯡ ꯇꯧꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯇꯨꯡꯗꯒ ꯍꯦꯛ ꯇꯧꯔꯝꯂꯕ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯌꯦꯡꯉꯨ ꯅꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯒꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯍꯤꯡ ꯑꯁꯤꯗ ꯑꯔꯦꯝ ꯑꯄꯥ ꯈꯔ ꯊꯛꯆꯤꯜꯂꯒ ꯀꯣꯏꯔꯥꯎ ꯂꯥꯎꯗꯅ ꯕꯨꯠ ꯁꯥꯔꯗꯅ ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯊꯨꯅ ꯆꯠꯂꯣ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯃꯈꯣꯏꯅ ꯂꯥꯟꯕ ꯇꯥꯔꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯈꯤꯔꯝꯃꯤ ꯊꯥꯔꯩꯃꯒꯤ ꯃꯃꯥ ꯃꯆꯥꯁꯨ ꯏꯃꯨꯡꯗ ꯆꯪꯉꯤ ꯂꯥꯏꯖꯅ ꯃꯃꯥꯗ ꯍꯥꯏ ꯑꯩꯅ ꯍꯥꯏꯗ꯭ꯔ ꯏꯃꯥ ꯕꯨꯠ ꯑꯣꯏꯔꯝꯂꯣꯏꯅ ꯀꯅꯥꯅ ꯈꯪꯖꯕꯅꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯈꯨꯔꯥ ꯆꯥꯎꯕꯅ ꯕꯨꯠꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯗꯤ ꯍꯦꯛ ꯊꯥꯖꯔꯨꯔꯦ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯤ ꯑꯗꯨꯅꯇ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯅꯤꯡꯕꯁꯤꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ ꯏꯃꯥ ꯌꯨꯉꯥꯎꯕ ꯃꯈꯣꯏꯅ ꯑꯍꯤꯡꯗ ꯕꯨꯠ ꯁꯥꯕꯅꯤ ꯍꯣꯏꯁꯤ ꯐꯔꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯍꯌꯦꯡꯈꯩꯗꯤ ꯐꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯕꯁꯨ ꯃꯄꯥꯜꯗꯒꯅꯦ ꯁꯨꯛꯊꯣꯛ ꯊꯣꯛꯂꯔꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯅꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯥ ꯂꯧꯕꯨꯛꯇ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯑꯩ ꯂꯧꯕꯨꯛꯇ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯈꯤꯒꯦ ꯉꯜꯂꯤꯉꯩꯁꯤꯗ ꯅꯥꯄꯤ ꯈꯔ ꯐꯣꯏꯗꯣꯛꯎꯒꯦ ꯅꯪꯕꯨ ꯅꯊꯟꯗ ꯆꯠꯄ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯁꯤꯔꯣ ꯌꯥꯅꯤꯗ ꯏꯃꯥꯗꯤ ꯅꯥꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯐꯠꯇ꯭ꯔꯤ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ ꯐꯔꯦ ꯆꯠꯂꯣ ꯌꯥꯝꯅ ꯀꯨꯏꯅꯒ ꯁꯨꯒꯅꯨꯀꯣ ꯏꯆꯥ ꯋꯥꯅꯤ ꯉꯥꯏꯍꯥꯛ ꯁꯨꯔꯒ ꯐꯠ ꯂꯥꯛꯎꯀꯣ ꯍꯣꯏ ꯏꯃꯥ ꯂꯥꯏꯖꯥ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯊꯥꯡ ꯑꯁꯤꯃ ꯌꯦꯞꯁꯤꯟꯈꯤꯕꯅ ꯐꯅꯤ ꯊꯥꯡ ꯑꯁꯤ ꯌꯥꯎꯔꯕꯗꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯊꯥꯡ ꯑꯗꯨꯕꯨ ꯃꯕꯨꯛꯇ ꯌꯦꯞꯁꯤꯟꯗꯨꯅ ꯂꯥꯏꯖꯥ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤ ꯂꯧꯐꯝ ꯇꯝꯅ ꯃꯊꯟꯇ ꯆꯠꯂꯝꯃꯤ ꯄꯥꯛꯂꯕ ꯂꯧꯕꯨꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯅꯥꯝꯇ ꯂꯩꯕ ꯎꯔꯝꯗꯦ ꯂꯥꯏꯖꯥꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯉꯁꯤꯁꯨ ꯂꯧꯕꯨꯛꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇꯦꯅ ꯀꯔꯤꯒꯤꯅꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯂꯧꯕꯨꯛꯇ ꯃꯤ ꯀꯌꯥ ꯀꯨꯝꯅꯗ꯭ꯔꯤꯁꯤꯕꯣ ꯀꯅꯥꯝꯇꯕꯨꯗꯤ ꯂꯩꯇꯦ ꯍꯥꯏꯕꯕꯨ ꯂꯥꯛꯂꯕꯅꯤꯅ ꯈꯔꯗꯤ ꯅꯥꯄꯤ ꯐꯣꯏꯔꯝꯂꯒꯦ ꯂꯥꯏꯖꯥ ꯂꯧꯐꯝꯗ ꯀꯨꯝꯊꯩ ꯑꯗꯨꯒ ꯂꯧꯐꯝꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯐꯥꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯇꯨꯡꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯚꯨꯠ ꯅꯨꯄꯥꯗꯨ ꯂꯥꯏꯖꯥꯒꯤ ꯃꯅꯤꯡꯗ ꯆꯞ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯀꯧꯏ ꯂꯥꯏꯖꯥ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯇꯨꯡ ꯍꯟꯗꯨꯅ ꯁꯠ ꯌꯦꯡꯊꯣꯛꯏ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯤꯕꯗꯨ ꯎꯔꯝꯃꯤ ꯅꯍꯥꯟ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯍꯥꯏꯕ ꯃꯁꯛ ꯈꯪꯏ ꯃꯍꯥꯛꯅ ꯍꯥꯏ ꯍꯩ ꯅꯪ ꯀꯅꯥꯅꯣ
ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯗꯤ? ꯅꯪꯒꯤ ꯅꯍꯥꯟꯁꯨ ꯑꯩꯒꯤ ꯋꯥꯝꯇ ꯇꯥꯗꯅ ꯍꯦꯛꯇ ꯆꯠꯈꯤ. ꯉꯔꯥꯡꯁꯨ ꯅꯪ ꯃꯐꯝꯁꯤꯗ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯗꯨꯃꯛ ꯂꯥꯛꯇ꯭ꯔꯦ. ꯉꯁꯤ ꯅꯪ ꯂꯥꯛꯄꯁꯤꯗ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯈ꯭ꯔꯗꯨꯅ ꯑꯩ ꯂꯥꯛꯄꯅꯤ. ꯑꯩꯕꯨ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯉꯥꯏꯕꯤꯌꯨ ꯍꯥꯏꯒꯦ? ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯥꯏ ꯃꯔꯝ ꯑꯝꯇ ꯂꯩꯇꯦ. ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ ꯊꯨꯅ. ꯂꯥꯏꯖꯥ, ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯕ. ꯑꯩꯁꯤ ꯚꯨꯠꯅꯤ. ꯅꯪ ꯍꯧꯖꯤꯛ ꯆꯥꯊꯣꯛꯎꯔꯥ. ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯂꯥꯏꯖꯥ ꯃꯤꯍꯨꯜ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ. ꯀꯔꯤ ꯍꯥꯏꯕ? ꯚꯨꯠ ꯍꯥꯏꯕ? ꯑꯍꯤꯡꯗ ꯚꯨꯠ ꯆꯠꯂꯤ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯑꯣꯏꯔꯕꯣꯏ? ꯇꯟꯖꯥꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ. ꯑꯩꯒꯤ ꯄꯨꯛꯇ ꯌꯦꯛꯂꯤꯕ ꯊꯥꯡ ꯑꯁꯤꯅ ꯍꯦꯛꯇ ꯊꯤꯟꯗꯨꯅ ꯍꯥꯠꯍꯧꯔꯒꯦ. ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ. ꯀꯩꯗꯧꯔꯦ? ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯤ ꯑꯩꯕꯨ ꯀꯤꯔꯤꯔꯣ? ꯑꯩꯅ ꯚꯨꯠ ꯑꯣꯏꯔꯕꯁꯨ ꯅꯪꯉꯣꯟꯗꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯂꯥꯏꯖꯥ. ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯑꯗꯨꯒꯤꯅꯤ ꯅꯪꯅ ꯂꯥꯛꯄ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯉꯥꯏꯔꯤꯁꯤ. ꯂꯥꯏꯖꯥ ꯅꯣꯛꯁꯤꯟꯅꯩ ꯃꯈꯨꯠ ꯌꯦꯠ ꯑꯗꯨꯅ ꯃꯕꯨꯛꯇ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯨꯕꯨ ꯇꯞꯅ ꯁꯠꯇꯣꯛꯏ. ꯈꯨꯠꯂꯩ ꯊꯨꯅ ꯚꯨꯠ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯊꯤꯟꯖꯤꯜꯂꯤ. ꯚꯨꯠ ꯅꯨꯄꯥꯗꯨ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤꯔꯝꯃꯤ. ꯂꯥꯏꯖꯥꯅ ꯊꯥꯡ ꯑꯗꯨ ꯑꯃꯨꯛ ꯁꯠꯇꯣꯛꯇꯨꯅ ꯑꯃꯨꯛꯀꯁꯨ ꯊꯤꯟꯖꯤꯜꯂꯤ. ꯑꯁꯨꯝꯅ ꯂꯥꯏꯖꯥꯅ ꯚꯨꯠ ꯑꯗꯨꯕꯨ ꯍꯥꯠꯂꯝꯃꯤ. ꯂꯥꯏꯖꯥ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯍꯜꯂꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯈꯨꯜ ꯑꯗꯨ ꯂꯩꯕ ꯚꯨꯠꯁꯤꯡꯗꯨ ꯂꯧꯕꯨꯛ ꯃꯌꯥꯏ ꯑꯗꯨꯗ ꯂꯣꯏꯅ ꯇꯤꯟꯗꯨꯅ ꯂꯩꯔꯤ. ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯕ ꯚꯨꯠ ꯑꯗꯨꯅ ꯁꯤꯔꯒ ꯇꯥꯔꯒ ꯂꯩꯕꯗꯨ ꯎꯔꯒ ꯃꯈꯣꯏ ꯂꯣꯏꯅ ꯀꯞꯅꯔꯝꯃꯤ. ꯀꯞꯄ ꯌꯥꯕ ꯀꯞꯂꯨꯔꯕ ꯇꯨꯡꯗ ꯑꯁꯨꯝꯅ ꯚꯨꯠ ꯑꯃꯅ ꯍꯥꯏꯔꯛꯏ. ꯑꯩꯈꯣꯏꯗꯤ ꯚꯨꯠꯅꯤ. ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛ ꯑꯃ ꯑꯣꯏꯒꯅꯤ. ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯇꯥꯎꯕꯨꯁꯨ ꯁꯤꯔꯦ. ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯁꯤ. ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡꯁꯨ ꯍꯣꯏ ꯍꯥꯏꯅ ꯂꯣꯏꯅ ꯌꯥꯅꯔꯦ. ꯑꯁꯤꯕ ꯚꯨꯠꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯊꯥꯡꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯅꯈꯤꯔꯝꯃꯤ꯫